Kuki Kutlai Paiba Singna ambush Chataduna Dolang village Taki Wilson Tangakova Chiru Nagagi Michum Ama Minung Selectana Hatok Pikivagi Tawong Adu Akan Bamong the Condemn Tawi Haina Kanung Tot Kon Voice of the Naga Yut na Fongdorokli Loop as na Tadorok Pacherolamana Hai Michum Miamda Target Tobagi Tawong Sing Ase Miam na Tumina Yengduna Laybangam Laktre Tawong Asina Maram Oiraga Lamdam Ashigi Tangdulek Tabada Chow na Singnare Government of India Manipur Lengak Amadi Security Agencies Singna Tawdok Asida Akanba Mityeng Changduna Tinta Batodana Achumba Wayel Fanganbiu Naga Michum da Landarak Pahaibasi Naga Furupta Landarak Pagapangkni Asigumbaka Hinba Tawong Sing Ashigimayokta Naga Furupki Miamna Amato Oina Leple Laikidraba Singi Imung Manuna Teng Nahuriba Awabada Sarukyari Amade Tawdok Aduda Shoklaba Sing Shu Atubada Fagatuna Maho Shagi Punsida Hanjilakpa Oirisano Hainaso Gerald Asna Makata na Fongdorokli